Hello. COVID-19 si 2019 gi December gi China dagi horokhibi wari si makoi loi khangnare masi khoi Bharat ta karma matamda Europe akoi Europe ta baina khoi lai khram mani adubu haire bisi ujikti malin goiba laina laisa loi khrabani na khoi Bharat ta yore Manipur su yoksale ada khoi da khwai dagi nuaitabasi bhai batai masi akoi yawra oina khalubadu yamna thajadana akoigi keno sida March ki tang kunga mari da akoigi nupi macha ama yanana kesi positive oibagi yanana akoi Manipur da phange si phangba numi sidani Manipur da yamna curfew impose tawdana adagi yamna wana giba adagi mipai na giba lambi sorokpa satpa lambi phawba loina thingjanana asauba wafam thoki masi akoi yam noi taba moina lawki bine adubu mayamna lai khorami hairiba case aduda positive oira basi yam thuna pharabo oira sunoina adubu laiba phabadagi negative oiraktana akoi kai hani singnaramba mayamdu kokhi second akoi gi second positive sina amo akoi gi April gi tang ani da mo second positive oiba mo thengnare masi mapandagi Manipur da sang khiba ngaktani haibdi mapanda leiruraga Manipur yorokhibisin sumaina mathang sama matung sida ikhoida yamna nuai taba adi kare COVID-19 gi wari sina ikhoida asauba nuai taba ma faule masina maram oiraga je koi nainabisa mapung yauriba art and socio cultural gi activities mayam se sum mathang sum lepak paduna hoji phawba sida aikoi yamna mapung phana pangthokpa ngamdana dum hoji phawba leiri lockdown mayam mathang chathare adagi Bharat ki prime minister na akoi gi 22nd March ta akoi gi janta curfew na lauthoe aduga Manipur su adugi matungda mathang lauthokna aikoi hoji phawda ngarang dagi ni amo aikoi sayol ani gi amo aikoi lockdown si total lockdown se lauthokre aduna masida with curfew loina nani adu hojikti aikoi Manipur gi positive oiba case si hojik lising ani ga chama gi mathakta hojik leire adu masi pharaga mayam su leigere active case le hoba khara khatani aduga ayam la layak phabadi Manipur go layak phabadi aikoi leita bahai batai sina laina laita sina maram oiraga siba baude khoi huju ko yaudri simde khoi laiba yam phabani aduga Bharat ki una leiriba state ki mayam gi su mathang yeng kan sida aikoi gi Manipur gi leiriba phibam si kun suba haidi magi kun suba phibam keno de leiri ranking hai gadra koi keno se pu keno aduga hek thangnaga Meghalaya sina kun ga mathoi de leiri bani aduna Assam sidi laibak thi bai tai koi rajani leiriba Assam sidi hojik Bharat ki state ki mayam mathang laina laisa ji sanropagi masing te kana khwairi amna puji oiba masi da kana Assam di mari subda leiri ada laksani di sumaina leiriba phibam sida Manipur si mayam ne khangbire sei lising ani hena magi civilization phajana leiraba magi art and culture da dagi literature da magi tonganba magi yam ina khunba yam rich culture oiba aduga Manipur gi akoi gi kai hai tare koi gi literature si yam ina khunba adugumba lamdam amani aduga masagi mayek leijaba aikoi yam chauthokjari si Manipuri singsina khoina khwai chauthokja akoi mayek am leirambase akoi mayek lei lol lei culture lei literature lei aikoi awat pamta lete aduna aikoi gi laioi khrabi pai pu si aikoi na makoi pham dai khoina tobimal khabu ucheri si makoi gi siumba mayam ama thambiramba sini sigi khudung ilaga macha masu oiriba aikoi ngasibo lakpa sida akoi ji COVID-19 gi asauba sei phu mai khoda lakpa kan sida ina kaya khulaba akoi halma thambiro mayam si mang khigadra haibegi aikoi da singnaba amadi phawdaba nate adu masi aikoi matam chana aikoi gyan tana aduga aikoi masi matam chana thingnaba aduga
हाइरिबा मालेमगी ओइबा कोविड-19 की लाइना लाइचर से कोई हुजित सन लोस मयाम कोई सन कांगो मयाम थबि सोशल डिस्टेंसिंग हाइबा अदगी फेस मास्क सिनबा अदगी अखोई हैंड सैनिटाइजर सिनबा अदुगा मतम चाना अखोई खुसा सिंगना हमदोबको तो मयाम हाइरि अदो अखोई हाइरिबसिंगसी अखोई मैतेगी आदि मणिपुरी की अहलमनसिंगसी लोइनमंगना अखोई कई हाइनी चाक चारमदाइदा खुसा सिंगना हामु अदगी चथोखदो काहाइनसिंग अखोई यामना कल्चर तौबा अमा अखोई याउरी मसी अखोई यामना अहलमनसिंग अखोइना थागसनिंग सिनी अखोइदा तसेंगना कई हाइगनी खुसा सिंगना हामबा अदि कल्चर तरु तनाना युमलै कैरेगी सक्सा युथगबा मतम फजना थंबिरमी मसी मती अखोई यामना चौथोक्सनिंगाइने सिगुम मयामसी अखोई याम फजना ngakpaga loinana aikoina mathang changchala kansida aikoi yamna rich oiba culture dagi art ke leiriba mayam se kun ngake hai taragadi aikoina si mayam se laiba mayam si aikoina thengnabaga loinana aikoi ye rich oiba culture se aikoina ngang honabada aikoi punamaki thodang lei aduna malemgi mafam khunamda khunda leita don leiriba manipuri singsina masagi culture ngakpaga loinana hairiba pandemic oiraba khoi kenosi thengnana ba honabada थेंगना अखोई कल्चर से अखोई मांग खिद होनबगी दायित्व दुदि अखोई लौमिनब दरकार होय मसीने अखोई अचौबा हुजि मांग तारे वफमदे मसी मै हाना थमजनी कोरोना मतम सी याम सेंगा कांदा हुजि से अयाम कल्चर लिटरेचर ग मदि थबसे अयाम लोइन लेपे अदे सरकार नसु आइदि सोशल डिस्टेंसिंग कयुंबा अदगी कयुंबा खाइसन कॉलम में नात्रगदी तौबिगनो हाइदना अयाम तौद्रे अदुना अखोइना अखोइगी मणिपुरी लिटरेचर मणिपुर कल्चर सी पृथ्वी मफम खुनिमक्ता यहोनिंगबा खंगनिंगबा हाइबसी अखोइगी पांदमनी साथोलुकी अदुना अखोइना सही गुदिंगी वर्ल्ड पोएट्री डे अखोइगी मार्च की 19 दे तौई अदगी वर्ल्ड बुक डे मालेंगी लाइरिकी नुमिसे अखोइगी 23 अप्रैल दम पांथोई अदगी अखोइगी फ्रीडम ऑफ प्रेस की निंग तंबा प्रेस एसी अखोइगी डेमोक्रेटिक कंट्री मददी याना मरु ओइबा अमखक ओइबनिना अखोइना वर्ल्ड प्रेस डे से अखोइना 3 मे दम पांथोई अदो हाइरिबसिंग से अखोइना पांथोकपग लोइनाना अवार्ड अमम सो अखोइना दम लाथोई पी लाइबक थीबदी हुजे हाइबा कोविड-19 सिना मरम ओइरगा अखोइसी लाउथोखर मतुंदा अखोइना अमदा पीबा ngamdre अदुना पीबा ngamdabaga loinana aikoina corona gi lantheng sida aikoina loina ma yaukchandana haidi sangak tanaba adegi sangaga su lantheng honabada akoi gi nakalam romda leiriba ku yamna ina kera khuluba culture mayam sidi hanna yengda taragadi akoi ipai puna thambirami ba yamna rich oiba culture si bang gi taragadi akoi civilization se akoi mang gi doini adana masi mang khidana honabada akoi achoba thodang du leibnina satholubna akoi gi कोई युम चलग हाइदी वर्ल्ड पोइट्री डे से कोई आरामबंगी से मेमचौबी अखोइना अवार्ड से पीगने लाउथोखिबनी अदना मणिपुर की मसक नाइरबा अईबिसिदा अखोइना अवार्ड पीबसी मागी मयुम दे चलगा अखोइना सोशल डिस्टेंसिंग न सिंबा अदि मागी सना कोलम नागा हाइबे अवार्ड से पी अदगी अमो वर्ल्ड बुक डे से अखोइ वजा जामिनी दा हाइसनाम बसंत कुमार अवार्ड से अखोइ वजा द पीरुई अदगी अमो मणिपुर की मसक नाइरबा यान खोलाउ देबेन हाइना खंगनरिबा कोई तामो देवेन सिदा अमो अखोइना वर्ल्ड प्रेस डे सी मे अहुंदा पांथोपसे अखोइना मु येथोगा हाइदि हुजिकी तंजाजी येंग अखोइना मयम चलगा तामो देवेन जे थ्याम प्रेम कुमार अवार्ड से पिरुबनी कोइसी मिनचुबिना गोपाल शर्मा से सुमाइन तौरगा अखोइना कोइगी मतम मतमगी सिचुएशन लेरिखन येंगागा अखोइना अवार्ड से पीबा अदुगा अखोइ कल्चर अखोइगी ट्रेडिशन मयामसी कमाइ लेसी खंगनबगी वखलोलद संगसलपनी अदु हजिकते अखोइ मांगना ताना लेरिबसी कोविड-19 के अचौबा लांथेंग अमा अखोइना लांथेंगनबसीदा कन्ना संगसनबगा लोइनाना मसीसु अखोइ नाकल अमरोमदा अखोइ मांग खिदनबा अदगी हेनमा पांगन कंखलगनबा अखो होनबदी ताई नत्रगदी अखोइ सही लिसिंग अनि की सिविलाइजेशन लेरबनी मयेक लेरबनी कल्चर लेदना हाइरि मैमसे खोंजोम परबा हाइरो सुमांग लेला हाइरो अदगी अखोइ लेपाक लेहाउसिदा सुमांग लेला हाइरो पेना हाइरो हाइरि मैमसी सुम
COVID-19 sina fight tong hono bada som nakanda akoi wakal man lo in thel leraga nakal amon hairi man mangi taraga di akoi civilization mangi baglo na ai se ai identity se mangi bi fm la ka doini adun ai loan ai langangi ba loan si su sum sinal traga di sinada means akoi gi amaga gi marakta di yum dei hendok ta bi ama tawna sum leraga di akoi imung da ngangnari badu hena ngang da bi la ga di akoi asauba problem mayam mayong na kadina aduna siu mayam si mayong na bhai thena na ba loina na COVID-19 thena ba loina na aikoi gi issue sing si ai aikoi leri mayam si nga na hona ba aikoi so thodang lei aduna masi aikoi punamak malem da khuna minari ba manipuri khuding mang na ngasi aikoi gi ina khulaba culture si nga na hona ba aikoi punamak thodang lai haibatu ki wakal lo la manipur leipak lai haudo gi sagalaga tongjabani aduna masi atopa state mayam da country sing da dum tawri bese ko yamna puning thogoni ngai ni manipur do so ko haidi COVID-19 si lan theng na bagalo na somja ko kan sangsili haibe sim dai na mayam da thamjani si nei na akoi ahan bada mayam thamjani ngi si thagat chiri oja sochang manipur sarkar na koi gi sakhang bi bhai bitai koi gi sangai fes asigi event amoina hojiki yaure na koi Imphal Literary Festival sida koi pithribi gi masak nai ba writer mayam kawi adu makoi loina ma par loina na koi gi exchange tong hai tare mamang gi 19 da koi Japan da gi writer team am lai Japanese ga khangna ba adagi I think the story aduga 9 koi Bangladesh ki kabi sing oja lapirami akoi gi exchange tong na bani atu khangna bani hujikti sei 2020 sidati akoi gi Imphal Literary masi sangai festival manung da tawbani na masi oithokpa mu oithokta bhai bi da koina chapchana hai bangam de karama matam bhawa koina masi fight taw lei gi doina hai se koida lei ba maram na aduna akoi tangai phadana akoi gi aina haijari basai gi akoi gi amna rich oiba culture tradition no hona bada akoi punamak koi gi online da degi program mayam koi gi lep leitana pangthoga hai ne Imphal na physical akoi nga una bana taba Imphal Literary Festival hairaga suna yai ai dia topa country da leiri mayam in India mung nei mayam sharing ba adegi magi sharing natraga magi literature koi khangmina ba yai ade amagi mayam akoi khangmina ba yai loina maksi adum pangthomina ba yai haije akoi COVID-19 gi sina maram moira akoi si sab leptana ai tongan tongan sai oja munisna ga thambi gi ba amaga satpa korpa afaba khongthang ngakani tawdubu sen changi adu baidagi lakna ba lambi lebe da akoi thiminaraga tawdubu tham ade matonda matu inaraga tam ngakani khwai maru di puksel sena aba ma toge khalakanda madu ya mangje tan tawbu ngambagi wakhal lola duni adi wakhan sibu leire thabu pangthodi paisa dun matung inaraga tam ngakani adar ngasi bawoja seramna lep leitana chokthu naidana honari mata biram gon tawriba adegi munisna ga hoji oba maya paikale mayam si aikoi manipuri singsina malem sida kari hoji ki rajamani naga khoi lep leitana khoi ye manipuri side presigi maiki di tawri mayam si lep leita no har kanda aikoi manipuri singsi aikoi tongan ba identity am legadi manipuri se aikoi identity leitraba adu man lowni aduna sahi 6 times tarura sure adu haidi manipuri imung sangkanda manipuri adegi assam imung amada adegi tripura manipuri imung sangkanda same haidi akoi si same oiba haidi family oi misa manaba ngakani adu maso yam adu si mayan se akoi punna ngakminaba matang si akoi punamak covid ki akanba haitare laina laise si thengna na haidi thingna de yada bani aduna masi thingna bagalo na akoi culture si ngak no bata akoi gi haugi ba sei gi February 1 da gi ni pan bo ne akoi gi Irish program na athuki matu da akoi manipur gi mi tara ta ma sa ba temma ma aisu
ꯃꯇꯝꯁꯤꯗ 2020ꯒꯤ ꯑꯣꯂꯤꯝꯄꯤꯛ ꯒꯦꯝꯁꯤ ꯄꯥꯡꯊꯣꯛꯅ ꯍꯣꯠꯅꯕꯗ ꯃꯈꯣꯏꯅ ꯂꯧꯔꯤꯕ ꯔꯣꯜ ꯇꯧꯍꯧꯔꯤ ꯃꯌꯥꯝꯗꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯔ ꯌꯩꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯂꯥꯛꯏꯕ ꯅꯦꯛꯁ ꯏꯌꯔ 2021 ꯁꯨꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯃꯈꯣꯏꯗ ꯆꯥꯎꯅ ꯂꯩꯔꯤ ꯑꯗꯨꯅ ꯃꯁꯤ ꯃꯈꯣꯏꯗ ꯊꯥꯖꯕ ꯃꯥꯡꯍꯟꯗꯕ ꯑꯗꯨꯒ 2020ꯒꯤ ꯑꯣꯂꯤꯝꯄꯤꯛ ꯒꯦꯝꯁ ꯇꯧꯔꯀꯥꯟꯗ ꯀꯥꯟꯗ ꯖꯄꯅꯤꯁꯁꯤꯡꯒꯤ ꯀꯜꯆꯔ ꯇ꯭ꯔꯦꯗꯤꯁꯟ ꯂꯩꯔꯤ ꯃꯌꯥꯝꯗꯣ ꯈꯪꯍꯟ ꯎꯠꯄ only sports sana khonabadu khak natana atoba mayamdugi wakhalol hauji makoida leiriba achetpa thajabado sumaina akhoidasu ne leiriba achetpa thaja mayam akhoida leiriba se namna thamoi sena puche ngamgani ana huji laiba art oiro ese socio cultural issues thori mayam se thingnagi hai tara kana kuna puche sengna aduga akhoi amato yamna amagi awabada amagi mateng amagi nungai masi am darkar hoy natragadi akhoi manipurgi adegi koi ge assam gi nama kaina tonga tonga khaidogi taragadi akhoi je tongana do punamak to lehendana hona bada akhoi punamak yamni koi sangjal matamda akhoi soina loina mai pakani manipuri bese kidana hona bada covid-19 lakha lagasu akhoi punamna yun sangjal matamda akhoi culture tradition loina mai pakani hingdon leigani कोई हाई बतम थी लेना आसी देखो इराय लेना बदा मागी सन कोलमन फजन ngaak पगल लेना कोई मा अदि कोई ना खुलब मयासी हिंगना नो होना बदा कोई असो थनो लोमिन से आइ बसे कोई पुनम होना मिना कान से लोइन ngमगनी अदुना इम्फाल लेते पाथो मतम सु फिजिकली मयाम द संगाई फेस्टिवल लो लाक पगी कसु हाइदि कोविड-19 मनो लाक खुदों साब लेतरगसु कोई सुम asida amaga ama unadana apau phaumadana akoi kari tori akoi hai mu chuma loina khangmang ngani sumayam se akoi lep leitana ta have simra ina aru thanjen masai wakalone thagachiri oja sigumba wakal mami haidana swaina ma se ai ahan yam thagachse phongdok seri sigumba program sina hene hoji oja seram ja hebigre masin ahan mani ahan ba leitragati aru se leiroi aduna so mathang nang sangse lagadi ekhoi de thengne du issues maya ekhoi kari problem ekhoi loina khangmina mu ngamgani khangagadi kramaina maina madu waroi cinema propo ngamgani se koi loina khangmu ngam tinani sigumba program hodo pirabani na lep leitana sangse laga mayo meri badagi awa abdu wamina ba nungai mina ba amagi awa abada amna mateng pangba adagi amagi nungai bada tौमिनर कांदा अखोई पुना हिमिनगदौरिबनी मालेम सिदा लेरिबा अखोई मणिपुरी सिंगसे मपांगन कंखलहनगे हेना हेना अखोई शक्ति अखोई मगुन हाइब तारगदी अखो उनबा दरकार होय उनबसी होजी हाइरिबा मनम फिजिकल अखो उनबा फंद्रगसु सिमा प्रोग्राम तौरगदी उनरे थी अखोई बांग्लादेश यावरे अदगी इंडिया की स्टेट खरे यावरे कांसिददी अखोई खमिनगदुन मरम होयरगा ओ अखोई सी असम न मायों नसीनी अदगी बी बांग्लादेश मायों सिना अखोई ngasi लोई खमिनरे खंगबनिना नेक्स्ट बाय नेक्स्ट मथन संगसला कांदा अखोई पुनमक अवा अमगे अवाबदा अमगे नो मिना अखोई पुना हिमिनसी हाइबा फमसी अखोई थमजरी मसु हौदो पेरेबा वखल ममी अदुगा सिंबी लांगे पुनमकपु मिया मणिपुर की प्रजा सिंग मोल सिलगा नोंगाइबम थाब